तंखाई चलाब मिकुपने मांग उरी कौब्रू की चिंगदोन ऐसे DSLR कैमरा ओइबनीना मैं याम सेंगदो मानदे खितंग उच्चारके असिमक मफम सिदगी उरिबा इन सिंगजलिबा मफम असिमक कौब्रू की कोकलेन ने तरंग तरंग फावगलगा उवा अमत हौदबिदा तरंग तरंग फावगलगा लैबसि उरकपसिदा पुंगनिंग खंगनुंग नुंगसिबा फावरकपदगी वीडियो मचा अमा नमजरकपने कारकपसिदा यामना नुंगाइजदबा थमोइदा फावबा अमना मैम पुखत्पिरक्पा इसिंग थमगी प्लास्टिक की बोतल चारमबगी बिस्कुट मकू अदुगा वादनब थमबगी ORS की मकू नसिंगबा मफम मसिबौ लाकपा कानसिदा मी सिंग पोथाबा मफम मरक मरकता पोथाबा मफम मदुदा पुमचाइ चाइरगा लेहौबदुमा थमोइदा याम नुंगाइतबा फावजरकपा मिकुप अदुने अदुगा नुंगाइबा फावबा मिकुप अदुना कोकलेन से उरुबा मिकुप अदुदा याम कन्ना नुंगाइरकपने नोंजू थागी मतमदा इसिंग चेनबा लंबी अदुगा नोंजू थाना यौद्रिङै सजिबु थाना यौद्रिङै कौब्रू काबगी प्रोग्राम दु पांथोकनै मतमसिदा काबगी मी मसिंगसे चौराकना मी लिसिंग अनि अहुमदि अदुम कारमगनि हाइना खनजै मफमसिदासु तारिसिनि प्लास्टिक की बोतल परेंग खोइ कारकपै लंबीसिदा परेंग अदुम ताहौरि मफमसिदासु तारिसिनि मिमीगी मकु प्लास्टिक की बोतल अदुना अखोइसु लाकपसिदा वाबनिना अखोइ सामकनदि सेंगजेबा ngamdre मफमफमदा वादा मिकुपता अदुम सेंगजेबनि अदुबो मथक यौरकांदा नोंमा लेकबगी प्रोग्राम मा यावबनिना मथक यौरकांदा सुंसोइ सोइदना चाइथोकपिरम्बा चाइथोअम्बा पुनम खरखरदा ओरसु लोइसनजरगा मेसेज अमतंग पिजगे हाइना काजरकपा मिकुदन ओम कमाइ तौबिगे नुंगाइ 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 को नोंमा लेकपिरकपा ngaktane एक्सप्लोर मणिपुर माने माने थैंक यू खंगबिबगी को मैम लोइना नुंगाइ बिरे को नुंगारे पाबुंग नोंमा लेलकपदो याम इंग्रो कमाइ तौगे इंदे याम नुंगाइ याम हत्ता हुमंग फबुंग थोइ भी अथाबा ब्रॉड वीडियो तो बियो मैखे याव देम त बिरम मैखे याव त्रे सी पार्टी जम हाय हाय फरे चन कमाइ तौगे Ngaye. नुंगाइरक्प्रो मैम सिबो नुंगाइ चिंग काबगी वारकपा पुनमक मतोन यौरगा नुंगाइरगा कुमकपा माने Oh, asa sih lain. Jauh lah, melu singpurin je. Kau singpurin sih dia. Ladies and gentlemen, boys and girls, pung mapan lagi kajarak putuna, pung train thoiga, minit tera manga kumba cat pematam dah hujik. मफम से कई कौबनो खंदे सी ममांग दसु लाप कान दसु कई कौबनो दुम खंदे दुगा होजिक स्वाय यौरे हानदि ममांग आइदि मई चाकपुगुमबगी ममी याम ताबने दो हदक्ति मई चाकपुगुमि ममी सि तातादे असोम साइड से मा हदक चचलगा सोम साइड त करी करी लेरिबा अदुगा करी करी लेत्रिबा हाइबदुमा मयाम द उन्नबगी तंजा दुमा लौजरके दुगा हाना पुखी ओइरंबा अदु होजिकति कंकंगबा पुखी इसिंग लेत्रबा अदुगा फुमदी गुमबना पिक थलबा नापी सिंगनांग हौजनबदगी पिक थलबा इसिंग अमता लेत्रबा अदुम पाट कुंबगी सट्टम मदुने माने थैंक यू अदो एक्सप्लोरिंग मणिपुर बु खंगबि बेसिल नाउ मयाम थेंगनरे अदुगा सिल नाउ सिंग का हुजि कराइ ने ngarang karai ro ngasi su lei ro oh horen thengna se ura kani kai no dum aso nakan ne sala kai lege khang bro oh adu ising phang bro da adu doi chalo ge are imoinu thel do som da leiba mafam sida imoinu thel ising phang mafam da me ju hingbi ai jiba pan ba punamak हौरकपगी ख्वाइदगी इहान हान हौरकपसी इसिंगदगी हौरई ना हाइनै अदुना इसिंग लैब मफमदा मी अमदि जीव पानबा खुदिमक हिंगबा चाबा लैब याय मरम अदुना अखोइसु ngasi इसिंग फंगबा माइकै अदोमदा
ꯆꯠꯂꯒ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯐꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯧꯕ꯭ꯔꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡ ꯃꯊꯛ ꯀꯥꯟꯅꯕ ꯂꯝꯕꯤꯗꯨꯁꯨ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯃꯛꯇꯗ ꯆꯠꯂꯒ ꯑꯁꯤꯒꯤ ꯑꯉꯝꯕꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯒ ꯆꯤꯡꯌꯥꯡꯗ ꯆꯤꯡꯆꯦꯞꯇ ꯆꯠꯂꯒ ꯁꯨꯝ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯣ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯥꯝꯅ ꯐꯖꯕ ꯀꯧꯕ꯭ꯔꯨ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤ ꯑꯗꯣ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯅꯥꯄꯤꯁꯤꯅ ꯀꯪꯗ꯭ꯔꯤꯉꯩ ꯅꯥꯄꯤꯁꯤꯅ ꯁꯪꯉꯤꯉꯩ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯃꯛ ꯐꯖꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯃꯣꯏꯅꯨꯊꯦꯜꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ ꯀꯅꯥ ꯀꯅꯥ ꯂꯩꯇ꯭ꯔꯤꯕ ꯃꯐꯝꯗꯨꯗ ꯀꯅꯥ ꯀꯅꯥꯅ ꯑꯍꯤꯡ ꯌꯥꯔꯛꯏꯕ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯛꯀꯦ ꯉꯁꯤꯗ ꯀꯥꯔꯛꯏꯅꯦ ꯂꯥꯛꯄꯤꯔꯝꯕ ꯃꯐꯝꯁꯤꯗ ꯀꯥꯕꯤꯔꯝꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯆꯥꯕꯤꯔꯝꯕ ꯀꯞ ꯅꯨꯗꯜꯁ ꯆꯦꯡ ꯆꯥꯛ ꯗꯤꯁꯄꯣꯖꯦꯕꯜ ꯄ꯭ꯂꯦꯠ ꯄꯨꯈꯠꯄꯤꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯃꯌꯥꯝꯁꯤꯃ ꯁꯨꯃꯥꯏꯅ ꯆꯥꯏꯊꯣꯛꯑꯒ ꯊꯅꯝꯕꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯅ ꯂꯥꯠꯂꯤꯕ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯏꯄꯥ ꯏꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯂꯥꯛꯄ ꯀꯥꯟꯗ ꯀꯧꯕ꯭ꯔꯨꯒꯤ ꯋꯥꯔꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯆꯤꯡ ꯀꯥꯕꯤꯔꯛꯄ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯄꯨꯕꯤꯔꯝꯕ ꯗꯤꯁꯄꯣꯖꯦꯕꯜ ꯄ꯭ꯂꯦꯠ ꯀꯞ ꯅꯨꯗꯜꯁꯀꯤ ꯃꯀꯨ ꯗꯤꯁꯄꯣꯖꯦꯕꯜ ꯒ꯭ꯂꯥꯁ ꯄ꯭ꯂꯥꯁꯇꯤꯛꯅ ꯆꯤꯡꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯑꯒ ꯊꯝꯕꯤꯔꯝꯕ ꯑꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗꯗꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯑꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛꯅ ꯄꯨꯝꯊꯟ ꯊꯜꯂꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯑꯃ ꯑꯣꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯌꯦꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧ ꯃꯥꯜꯂꯤ ꯃꯗꯨꯝꯕꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄ ꯌꯥꯗꯦ ꯆꯥꯏꯈꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯏꯁꯥꯗ ꯑꯦꯋꯦꯌꯔ ꯑꯣꯏꯅ ꯂꯩꯅꯔꯒꯗꯤ ꯁꯤꯒꯨꯝꯕ ꯆꯥꯏꯊꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯔꯤꯉꯩ ꯃꯨꯠꯂꯛꯄꯒꯤ ꯆꯠꯅꯕꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯊꯥꯖꯩ ꯀꯩꯅꯣꯅꯤ ꯁꯤꯗ ꯁꯤꯡ ꯈꯥꯏꯔꯒ ꯁꯤꯡ ꯁꯨꯃꯥꯏꯅ ꯄꯩꯔ ꯊꯝꯕꯁꯦ ꯌꯥꯝ ꯐꯖꯩ ꯉꯁꯤꯒꯤ ꯕꯦꯁ ꯈꯨꯟꯊꯣꯛ ꯂꯩꯊꯣꯛꯀꯤ ꯃꯐꯝ ꯇꯥꯔꯦ ꯁꯤꯅ ꯁꯤꯗꯒꯤꯔꯣ ꯃꯌꯥꯝꯅ ꯏꯁꯤꯡ ꯂꯧꯅꯕ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯊꯛꯅ ꯆꯥꯅꯕ ꯇꯧꯔꯤ ꯁꯤꯗꯩꯅꯦꯕꯀꯣ ꯆꯤꯡꯗꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅꯤꯅꯦ ꯇꯞ ꯇꯞꯅ ꯁꯤ ꯅꯠꯇꯕ ꯑꯇꯩ ꯂꯩꯇꯦꯕꯀꯣ ꯁꯤꯃꯛꯁꯨ ꯏꯁꯤꯡꯁꯦ ꯁꯤꯗꯩꯗꯤ ꯑꯃꯨꯛ ꯆꯨꯝꯕ ꯆꯦꯟꯊꯈ꯭ꯔꯤꯅꯦ ꯁꯤꯗ ꯏꯁꯤꯡꯁꯦ ꯐꯥꯎ ꯈꯔ ꯃꯈꯩꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯖꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯀꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯣ ꯈꯪꯗꯦ ꯕꯣꯇꯜ ꯑꯃ ꯆꯩ ꯄꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯤ ꯁꯤꯃ ꯑꯩ ꯊꯥꯖꯒꯦ ꯈꯔꯗꯤ ꯌꯥꯝꯅ ꯆꯥꯏꯔꯤ ꯍꯧꯖꯤꯛ ꯁꯤꯁꯨ ꯂꯣꯏꯁꯟꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯁꯤꯗ ꯇꯥꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯃꯌꯥꯝꯅ ꯒ꯭ꯂꯣꯞ ꯎꯞꯄꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯦꯔꯪ ꯄꯨꯖꯔꯛꯄ ꯑꯃ ꯎꯞꯄꯦ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯌꯥꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯗꯤ ꯁꯤꯒꯤ ꯆꯦꯔꯪ ꯎꯞꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯇꯨ ꯈꯨꯠꯁꯦ ꯑꯗꯨꯝ ꯌꯥꯗꯦꯕ ꯑꯣꯀꯦ ꯁꯤꯗ ₹70 ꯄꯤꯕ ꯆꯥꯛ ꯑꯃ ꯄꯨꯂꯞ ꯄꯦꯛ ꯀꯥꯏꯗꯕꯤꯗ ꯊꯝꯕꯤꯔꯝꯃꯦꯁꯦ ꯐꯖꯅ ꯃꯑꯣꯡ ꯇꯥꯗꯕꯤꯗ ꯊꯝꯃꯝꯃꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯆꯥꯛ ꯃꯔꯛꯁꯦ ꯊꯝꯃꯁꯦ ꯑꯗꯨꯝ ꯇꯞ ꯃꯥꯡꯉꯦ ꯆꯥꯛꯆꯔꯅꯤ ꯆꯥꯎꯀꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯏꯅ ꯐꯖꯅ ꯂꯦꯝꯃꯝꯗ꯭ꯔꯕꯅꯤꯅ ꯆꯥꯊꯣꯛꯄꯁꯨ ꯇꯜꯂꯦ ꯈꯔꯗꯤ ꯅꯥꯜꯂꯛꯑꯦꯍꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯇꯥꯔꯝꯕ ꯆꯦꯔꯪ ꯃꯌꯥꯝ ꯁꯤ ꯑꯅꯤꯁꯤꯅ ꯇꯧꯔꯝꯕꯅꯤ ꯉꯁꯥꯏꯁꯦ
Sumana wada machin tumalaga on seme. Find the yanava. Paul the Kabru karak pada yang nungai ba mana? Aku ki lol si bungang bi ba isil nong makta thengna pada ki. Malam ngan ba ne Nelson ne, aduga Vikas ne. Moina kai kai pipi ngakok taman ne, aduga telok chanam. Do gas ay agum ju. Aduga plus se mai fu da hapna ba maitan. Plus mai fu ju pipi re, aduga ayam masuk loi pi re hai tar hingmung am na pot. Ngasi nong hingmung am na ba. Aduna brother hung boy. Se semuanya tang thalam konaraga 거기 비디오다 야우나 능시바이 나온 왔다네 그 럼보이 공항 공덕이 야우나 북지를 저거 실 나온 왔다네 아두나 뭐 거기 신품제 파르마시니 now singduna pibiramba masih kita lau maifu aduga thau khara haire aduga chakne ngakatane tam hauna ngakok ta su inau sing pibiramani seng sisu pan thong ne pongpong chana sarake ꯑꯩꯈꯣꯏꯒꯤ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯗ ꯇꯦꯡꯀꯣꯠꯀ ꯆꯥꯃꯁꯀ ꯈꯛꯇꯅꯤ Kau buta